HANDAK PANGTHOKKADOURIBA 19 SHUBA Lok Sabha Meekhal Asida Esha Iramdam Moreh Da Leiraga vote Thadabagi Khudong Chaba Phanghanbiyu NATTRABADI vote THADARAROI HAINA Moreh DAGI LANJELLAKTUNA LEIRIBI NUPI KHUNNAI CHAOKHAT LAMJING Moreh gi General Secretary LEISHANGTHEM TAMENG LEIMA PHONGDOKLAKLI Wafam asi Moreh DAGI LANJELLAKTUNA WANGJING LAMDING Higher Secondary School da leiriba singi oiba mifam ama pangthoklaba matung mahakna phongdokhibane Meekhal gamari lainana pangthokiba mifam adu loiraba matung LEISHANGTHEM TAMENG LEIMA paungmi singda hai mamang chahigi me ahum dagi haurakhiba irang asina maram oiraga Moreh dagi lanjelakliba si chahi ama fagadaure irang asida thawai dabu hinglabadi haiduna Iramdam Moreh thadoklamnaga Wangjing Lamding Higher Secondary School da changjafam lauduna leirakhibane karamba matamda Iramdam Moreh da halanbigadoribano haiba khangdana awa maisa kaya amasu khangduna leirakli Lok Sabha Meekhal mamangda Manipuri lengakna soidana Iramdamda halanbigani haibagi wakhalda awa ana thidana leirakhibane maramaduna handak pangthokkadoriba Lok Sabha Meekhal asigi vote thadaba nangnaba Manipuri lengakna Iramdam Moreh da halanbiyu NATTRABADI vote THADARAROI si haina mifam aduna warepnare haina su makna makhata khe Kaidongwaino aikoina yumda chatkadaba haiduna yum maikai yengduna leiriba sibu nathai-biraga ngasi paliba leingakna ngasi bolomda sangsinba ase aikoi nya yajaningde maram aduna lakiba election ji aikoi gi Iramdam Moreh duda aikoi bo hanjilhanbiyu aduga aikoi bo thadajage adu NATTRABADI aikoi gi inmate singi oiba apunbagi meeting ama phammaba matungda aikoi warep asi laujabani warep adudi aikoi Iramdamda aikoi gi Moreh da hanjilaga koi bot thadaba phangdragadi aikoi bot thadajaroi haiba wafamji aikoi amatta oina yanaraba matungda ngasi press media gi mafamda phongdokchari